lamsat bevar haibesisu yamna maru oina lawgdabani haina Health Minister Jayanta Kumarna haikre. Kurumjare STB Pauming Tabiru Singh Taramok Subaloina Pau Sandro Pizre. Sing amasung tamgi miyamna government asida thajaba thamgi sang hengalakli basi angam bathakta miyamgi thabak tongna ba honagini haina Chief Minister Nongthomam Birena phongdokre ngasi thamagi tang tara khudingda singi lusingba sing amasung singi miyamga haktengna unana bagi thoramda Chief Minister na wafam se phongdokibani Nagaland ge tainaba border area ge khul sing yauna manung hanjinba mafamdagi singi lusingba kyana Chief Minister unaba phangbada singmi al singna sirabasu yari haina harawa phongdokki hiramasida report ma Tha amagi tang tara amadi tara manga asida miyangba Chief Minister ga hakthingna unabagi matam piba asina praja singi aningba apamba tohningba kaya haiba fangbagi khudong stava fangbase afaba kudam amani haiba yai Chief Minister amaga hakthingna unaduna photo fawba naminaba fangbase asuki mati nungai haina ngasi singilu singbasing amadi miyangba Chief Minister ga unabagi numita lakkiba miyosingna ISTV News ta phongdorake sina BJP government na lairiba ahan sing chai chame mathakte churiba sing da pension khadore pibirabdi BJP government se romnai da ba moi kuina miyam gi seba phangbu oisunu haibese ahan sing moi bor pibana ko Chief Minister Secretary ta ngasi ayuk pung nipan makai tabadagi haukiba singilu singbasing amadi miyamga unaba aduda numit mangani dagi imfan da laiduna ngairakpa Nagaland border manaktigi lakpa singilu singbasing yauna district kaya dagi lakpa singi miyoy sing se hawi Chandel headquarter da laite yamba imfal da office ra tawa digumaju ngasi hawi ki honorable Chief Minister da ai podam balak sabne Miyamga unaba adugi matangda Chief Minister N Birena phongdorokpada chingi isin nauk singa hakthengna unaduna makoigi wakat taba fangbase yamna nungai mamangi unaba adugi feedback ningthina fangi sada humpugi sangda hena positive oi lambi thong thangnabe sing amadi awaba kaya gi matangda mateng pangbinaba pangthok pinanaba hairakpa kaya asimak tasengna yamna nungai punamak ase mapung phana sarkar sina pinanaba thabak oina pangtok sage haina mahangna makatana phongdorake tourism potential or human need laiba pot mayam am su thole section over adamadusu nungai ba mane lo laiba saka asina Manipur praja singidamakta achouba kayumba kharadi soidana tawrakani haibase Manipur gi praja kodimakki thamoida senari ISTV pawgidamak SC Arungaloinana Nabukumar Khawpam Same Secretariat Imphal Kangpopi district ki Kalikola da handak sauna lebak sekhar pagi fibam Geological Survey of India ki kangai kangbu amni yengsin kre District Administration JSI team asiga National Disaster Management Authority New Delhi ga video conferencing tawduna fibam asigi matangda kupna khana nei kre JSI expert CS deposit spot verification setaki District Administration ni makai degi J Sautung Khulgi Khunja Singh atopum phomda hongdokna bagi thabak haujungmaki oina paikat bagi thabak leitri kolesida yum humbutara tarukta mioi samri rom lei mamangda National Disaster Management Authority ki makai degi kolesi Khunja Singh atopa safagada ba mafamda hongdok kinanaba District Administration da pawtak perpa leikrabani National Disaster Management Authority ki member RK Jain DC Tiranjit JSI ge export singa other health ki topper tarada meritorious award yenthopgi thoramda Minister Jayanta Kumarna makhatana haikibada lamset bebar yawdrabadi larik haibamyoy oirabasu samas asida sanaroi phongdoki ngasi ki thormaduda Deputy Chief Minister Y Joy Kumar Tribal Affairs Minister KC NPP Manipur State ki President Thangmilen Kipgyan NPP Manipur State ki Women President G Saitabati amadi Vice President Jilasana Sarmasu Saru Yaduna Maroba Musing Oike Deputy Chief Minister Jay Kumarna Quality Education Haibasi Learn Understandings amadi Application ne Marisina Larik Tambada Momutana Kamo Tautai Haike should consist of three things. One, carrying on their studies, education, giving important education. Three things.
I see three-step learning, understanding, and application. Education has to have go back in these three stages. United NGO Mission Manipur Sinduna Independence People's Growth Commission gi matangda wa tanana mifamama Classic Hotel the Fangthokre Tormaduda Mission Asige co-convener and Ziban Mala All Manipur Muslim Women's Association President Sitara Begum MBC gi Presidents Haulangam Haukip Susarwaki Mission Asige Secretary U Nobukisona Tormasi Maruina Akoi Pibamda Satharak Liba Sunadaba Tabak Singh Mission Myang Matata Satharakpa State Amasung Non-State Actor Singh Tabak Singh Kananabani Hariba issue में मणिपुर लाइव में हम सिंचे national ना तो international level दा UN ना चिंग मतलब पुकलागा अकोई ना मणिपुर दा long term शांति पुरखा अरुगो human rights सी या उन्हें फजने respect होगा मापो ममो हेंगते के हरिबा वाकलों दा कुछ चीज़ जबर Imphal West Commando gi OCP Asobana Kakulung area the set of drive the Hidak Managi Polum Cameron Pagat Pangongkre Police na Fangdropada go down no si Ranjan Kumar Amadi Brizes Kumar Koba UP Dagi Mui Ania Sigini Building Mapudi Thiba Kangri Pagala Polum Sing Ain Go Batabak Lokat Nanaba Food Safety the Sinaragani Hari Irabot Foundation Manipurna Sinduna Manipurda Sustainable Agroforestry Management gi matangda state level seminar ama Yaskulda leba MDU hall da pangthokre Hawdopagi thoromda amukogi President PS Devan Sharma Irabot Foundation gi President KS Nisikanta Pore Leimarol gi President L Memso Bisusurgaki Foundation gi President KS Nisikantana Singilamna Lamdamasigi resource oiduna polam sing puthok pagaloinana Mahosagi lam ngaktuna lakibani adubo Hauzik Nongkare Hek Subaga Tampakta Isau Tolibasi Aikoina Mahosagi Lejiramba Sing Pat Mangan Badagini Aikoina Sing Tongi Kenaba Tadok Pagaloinana Tungi Mirol Gidamata Mahosagi Kalngak Nanaba Hona Minerasi Haiki Manim Hatamba Tatuk Putuna Kujicha the Hingdom and Malabama all of an attempt to Hongkong the Jungle Yarak Adana Masiam Sangna Manipugitum Hogda Masia Akoi Longi Singwan Hundresi Masia Command of the man who is Awam and the Pandigi are the known Targa sooner to the known Targas Ako the Ishingi Awabasia Kamana Lehevigi Havigi Wapansida Manipugi Lady Akangazing Kawakanda Akona Pamjiri Wakal Sida Nasi Kanuni was at Manapang. Ferrando Domestics Workers Alliance amsung National Domestic Workers Movements Manipur Sinduna awang nopaki domestic workers singe Seoul Thormama Nupiland Complex the Hokre Howdopaki Thormda Manipur Postal Division gi Superintendent K Bomsa Ferrando Domestics Workers Alliance ki Coordinator Jacinta Sangrangs amsung Resmi Susurgaki Tarungi Saroma Oina poster amsung postcard release toki Kebom Sana Domestic Workers Singbo Namtabiba Makogi Hak Matpibagi Todokaya Lay Aikoi Sana Tabak Subagi Hainabi Labour Lunena Domestic Workers Singbo Puning Togat Pasangi Haike RMS Agi Makada Graduate Oza Lokiba Singi Manunda Class 10 Power Pass Togdaba Sasinaba Certificate Haplamba All India Student Federation Manipur State Council Nathingre Hari Irabar Babin the Pangtopa Paugi Mipam Amada Federation Sigi President and Sana Halna listening to Tara Taruki me Thada talk about notification Amagi Makada Upper Primary Oza Seni Humputruk Loki Education is na Oza Sing Low with the Aranba Lady Highway Sing Naba Labor the Federation na Tikalubada RMS Agi Upper Primary Ozagi Damuta apply Taruki Sing Manunda Sasinaba Certificate Jarumbo Oza Kunitoi Tenre Hari But we need the Mam Hibire, we ask Aram Mayam Yaure, Sadiba Sam Mayam Yaure, Mam, the focus of Zobzida, Puzipa, Gomi, and Sinakari, Exaloka, the gay, have Gomi and Sida Tamjari. A 2 Matam the two, which is another director, Amadilona Marila in the water teaching that. Sida, which has spent on the Wako, yes, and the demand of Jari, and Asaba Sadibiat Pai, Ozama Taga, Tunda, Hokadava, Mahiro Kunaji, Karambalambi, the Satkade, have the Koya, and not the Bungam. Midday Meal Workers Singi National Conference Pangthoka Durba Sigi Mawinana Midday Meal Workers Union Manipurna State Conference Ama Ngasi Manipur Press Club the Pangthokre Conference to the All India Trade Union Congress Manipur General Secretary L Sotin Kumar Union Gi President Y Indrani Amadi All Manipur Asa Workers Union Gi President D.S. Purnima Sisu Suraki
Mamang Tagitang Kunga Marida, Luang Sangbam Manakta Tata Tankur Amaga, Tata Sumo Amaga, Tenzin Nabada Muitara Matoi Sokibadu, Ngasi Pawa, Gari Mapu Amadi, Sosasanga, Yana Purpangam the Babu, JC Sem Duna Pen, the Pondo Puluna, Pung Nefunipali Manunda, Yasin Naba, Jasin Nanaba Honadrabadi, Impal Dimapur Lambida, Tankers at Pating Lagini Haina, JC Fondo Cray. Kali-kali torusi within 48 hours ta asik se solve to be drabuji tankers ni shahar jigi tankers le to se adum thingini ham se JC ki vision mai ta do phone jami. ISTV set-top box model number LRIPL 500 SDSC over the air OTA tawda maramna subscriber singa haribo makhalgi model number si off torga on tawa matamda OTA upgrade haina adongi TV screen da tholakani hariba OTA si tarulak thorkani madu loidi fawa ngai view matamadu da set-top box adu switch off tawidana network asina khangale set-top box adu upgrade taru matungda mathanta channel search torkani Semai Kendrugi MLA Dingo MLA ki famdagi disqualified togudabani haina dabi togduna ngasi pung tarukdagi numidang waram pung taruk fawa tangoi ban gi koibada ban chathakre ban chogurub singna lambira thoroktuna asat ok sing thinki Amarom na maki matak sirak liba maralasi yumpham yawdubani haina Semai Kendrugi MLA Dingo na ngasi maki yumda pangtokpa pawmi singa unaba phangdokre Pakang Lesabi Kangna Tinaba Hibasimugi Setnabini, Aseng Wamadi Asumba Hana Tidopio, Maki political career Sonaba Tobigano, Makatana Awai Okum Tonaroi Haki. For Yipi Wigi to Gai Kunadana for Labor Pazamiana Maki Minusi Yunum, Pazamiano Marcos Sogopi was a Hanari can have a performance. Asumba Tiroga, Sotigo, and Targari, the Tamusina Hemasu, Penjova, Amadin Maigo, or whatever Nasum Tiroga, or Viramba Targati. A political career that so no Simba my own motor was a Masi, a Tonjani, Simba, Chindapoganava, say Matunda Amana, I made I true in from the Amada, Amana, a Yoga, Mona Tanjora, Mainland India ka samnaba National Highway kuntra mapalam di kuntra taret tingzin bada hingbada sang daba yadraba polam sing pusilakta badagi hingba ngamloi dobugum khanare haina RPF ki Secretary Publicity Robin Kumana thadokpa serolomana khanglakli iramdam gi hausi goreba pipa masida ekhoina kantaningai oribadi Manipur asi karamna palakhi karamba pipam da leiri amasung karamna semgot kani haibadu neinaduna thabakta ontokpa mathau tare hari Manipur picture abasu mipal tangdana sahi lising anigi mathakta atopa lam amagi mating logdana semitlonda marondom lepangamjarakpa ning tambalebak amani hari Manipur da phangba agor thau samu maya sanatanga muga amadi mekrupna singbasing pothok mayamasi lising masapal ne phumapal gi mathungdagidi manghanki Lotak project ki mai pigani haiduna wasaklaga lopari lising marpugi mayada ising thumanduna sathok leina puthok lamba phawma sung manama sing mayam mangankre Lasing amasung muga ki pothok sing leibana tang khaba singba muga phi amasung lasing phi marangkaina singnai sangda kaptreng huidri amadi huibongi matengna puthokpa langna sena inaba phirol puthoklami haujikna phi sananaba masing yam khaba yongpumba phi saba lefhalle mapalgi mesina sab manana saba horaktuna hongna yonba horakpadagi paktaknana leiduna ayobi thakta sinarle semgat sagat piduna sakot hanba yaba Singsang masa-masa kaya tumna mga lehari. Tamenglong Surasampuramudi jirigi sarukharadigi fangaduruba thawase khwaidigi afaba petroleum ni haina akangay sing hari. Malemda khwaidigi mamal yamlaba uranium sandal da fangle sanasu ukulomda fanglamba yari. Atangwa nung kayadi hanadigi fangle punong asi Delhi oigaduri. Ay khoigi puksil khojal tinaba subanomba kanba mikaponba hainadaba singburoi tungburoi ipaipo singi matau tambiduna subanomba kanglo furup ama amuk hanna hanjil handuna aikhogi ning tamna mipal tangdana hingli haibadu utuna inamdamasi yabi marang kaina hingba punsi ama oinanaba RPF na lamdamasida khunda minarakliba singburoi tungburoi isilinau singda tamrakli hauji makhataba pau kamrum pizatringai datemba break amtangobunsi
delicious cookies from Likla Bakery. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital la pangthok jaragani anangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chab lejagani akup marul gi damat Sky Hospital gi reception ga tanabiu. Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokpa institute ni baba kwek zone gi tata pis college di mammal suma phom kuding chamane yo suma ngaro pista chalabnina adu suma takta superlink footing gi offer amum piri sidi tas electric drum no sin bagum na yoti sin ya dudi sanagi mohut yangna sinba yandre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Binasya Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria 2000 and Kushi Kumalambam, sixth position Michael Atom, 20th Kakintabam Hine Devi and 24th Jasmine Hekuzo. Hurry limited seat. Break matungda taranong seri makadaba pausing Handak sagi class 10 ki exam da position lor kraba Heritage Convent Manipur ki mahiroi sing opugi thormama oripo buses pati lekai de leba school sagi campus number 1 pangthokre thormadu da school sagi mahiroi oja sing staff mahiroi sing mama mapa sing na sarwaki position lor laba school sagi mahiroi nipal suba position lakiba bideli angom taramanga suba position lakiba Sonia Khoisnam amasung kungamathoi suba rank lakiba RK Joysrida lupa lak amamam yauna laptop amam piduna puning thawatke Council loba handak segi class 12 exam ki commerce stream da manisuba position tarkraba loyang amada Lottery Club of Apollo City Imphal na mahaki mahimasing tamada mating oinanaba lupa lising kunmathoi pikre ngasi kaibida leba mairo segi yumda Lottery Club of Apollo City Imphal ki president Salam Sasindananda Secretary Joshi amasung atay members sing setuna San Pharmacy mating pikibani Moyangtem Ibotombe Memorial Trust na tha taruk khuding gi pidun lakpa Ibotombe Merit Memorial Pension Scheme gi San Pham ngasi hero kendru gi ahal sama panda yenthokre Hana Education Minister Oramba Moyangtem Okendro gi hero telebi yumda pangthokiba torom amada San Pham singadu Trust asigi president su Oraba Okendro na yenthokibani M Okendro na ngasi dagi sei kungi mamang dagi trust asida miyam na mating pangbirakhiba fan adudagi government ki khudong sa phangongdraba lairwagi pangkai makhad leba ahal singda mating asi pangmani haikhi Sugnu Kendrugi Manung Senba Saral Gram Pansat 1 number 2 gi thagi laklaba kerosene mioi kharada rajniti gi khudong sab yengduna pidro leire haina khunja singna phungdurli wangu mamang sabal community hall pangthopa pawgi mifam amada oinam ongbi sanan bi leimana thagi laklaba kerosene loba satlubada congress ki mioi kharana thinglakhi thingleba adugi maram hanglubada congress khaktagi oiba mioi da thau cpu bjp gi mioi da thau pibi yaroi haina tamlakhi Lakliba kerosene asi miyam gidamak lakpra natraga tongana Congress khaki pirakpra haibasi mari leinaba authority yengsin biu hari Patriotic Writers Forum Manipur na sahi khudingi leptana pangthok tuna lakpa arambam samendra ningsing thoram handak sahi oina lamlai da leiba nungsikol pak ta pangthokre thormaduda SDC Longsajing Longjam Asakumar Sekchakpa Thingbaijam Bipin Chandra Patriotic Writers Forum ge Vice President Ya School Kharakpam Chusar Waki Mayana kolom siktuna laikya iduna fongliba Fairojam Kripa Luang Sada Distinguished Writers Award piduna ikai kumnaki
मियाम के लुसिंग आरामम सोमेंद्र की तरह सुबह लेखी सही मरी लेना तरह सुबह मेमोरियल लेक्चर लमजान संगल पांथोक्रे दी आरामबम सोमेंद्र ट्रस्ट सेन पांथोब थोरमदुदा एमयू की प्रोफेसर अमर युमनाम सरुगाकी पीपल्स मूवमेंट्स अगेंस्ट डेमोग्राफिक्स इन्वेंशंस इन नॉर्थ ईस्ट Manipur experience have topic ta MU ge rated professor Swam Lokendra Jitna paper pathoke समाज dignified way ba jing le ba ko ba ko ba ko समाज le ti so ising ba tamam ni kuma kan ni October rang na da ya the annex to ba ko tu ni ai koi gi nyin ba gi mapan le la ko ni sing se ye kana ko ni sing se estimate to the regulate to the mechanism se ya na da but the big ko sa ro ba ki ni sing na ba se Jiri Development Organization Jiribam Sinduna Taratare Suba Aramam Somendro Lakitabagi Kumnum Torom Zimpalgi Auditoriums Hall Pantokre Tormoduda Zimpal M Sujiribam Yona Tungan ba Luf Kagi Lusing Bising Sarugaki Wangang Kibasingna Arambam Somendro and Tormatabak Torom Singbo Singtaki Lamding Educators Welfare Association Lamding Kumentem Lekaina Maikaba Sinjak Saba Yon Basing Mayota Satrapa Kongzang Gisaru Omo Oina Ngarang Sangayumpam Nungfogi Mafam Ohomdagi number 4 Kapa Tablet Saba Mioy Kungataret Fagalabamatung Emu Manung Koraga Makatana Taudanaba Kangalabamatung the Sinakra Manipur State ki oina PDS ke item singadu kari no haibdu mek sengna lebak miam da khan view haina mari lenu minister amasung department gi puning sengseli tha gi oina kendra khudingma ki lokhokiba PDS item sing media da lokhokiba agent natraga medu phongna khan view district taratruk ki district supply officer singi website khudingma miam da khan view chief minister and birena lusingba government sina PDS ki item sing suna lairaba mioi singda phangan nanaba thabak Pakalakani Haina M Sunangari, PDS ke Polam Sing Dukan Singda Yo Libra, Fangbam Tokpa Imung Sing the Pang Libra Haina M Suna Yang Sinana Bakonari Hari. Drug Free Generations Highway Hiramda Tawal District United Club Organization Mass Motorcycle Rally Ma Tawal Mela Ground Gi Tawal Gi DC El Nabagisona Lamtaduna Langwaidong Fawset Kre Langwaidong Kangjibung Community Hall that Miam Mipam Pang Toktuna Mayai Kaba Nisa Tingnan Matana Wafam Ga Fongdonaki Wangjing Tentagi MLA Pongnam Brozenbu Harautam Opi Toromoma Karen Bikok Polling Station 34 amadi 35 ki Election Committee na Sinduna Karen Bikok's Community Hall Pangtokre Tungan ba Election Committee gi Thaupuba Kaya Wangjing Tenta Block Congress Committee gi Myoy Singyong na Pangtokbe Toromaduda MLA Brozena Myanggi Damakta Paket Payaba Tabak Sing Mapung Pana Pangtokani Haiki Lifelines Development Organization Sinduna Wat Habagi Matang na Nomagi Oiba Awareness Toromama Kaksing District ki Manungsan Leiba Laimanai da Pangtokre Toromaduda Conservator of Forest El Lukhoy Tabagtagi Potharaba IFS Bon Birdaza Assistant State Mission Director and Somarendro Bamboo Foundation Manipuri President Singtam Luangsu Sarugaki All Community Development Organizations More Ekodongi Lisingani Tara Taretagi Lisingani Taramapol Fawgi Taupuna Navasing Kankre RK Sanayamu President RK Lokendro General Secretary Hapre Halum Cluster Singi Pisavi Singi Nomigi Oba Awareness Program Ama Lemo Popo Makha Halum Cluster Pangtokre District Halum's Officer Bisnupura Sinduna Pangtokuba Tormoduda WSC Infalgi Assistant Director M Ibohol District Halum Bisnupurgi Project Manager O Miloda NSDC Infalgi Officer in Charge Y Santikumar Su Surgaki NSN KG Chairman SS Kaplang Lekindrabatung da Kango Kongyangpo Anova Chairman on a half Hedi NSN's GPR MG SS Kaplang Ngarang Masagi Anaba Amana Maram Oiduna Lekidabada KYKL na Awa Fundroli Lufasigi Chairmans and Okena Tadropa Cherol Amana SS Kaplang Asi Yamna Ngalingai Matamdagi Hona Naga Myang the Makta Wazanu Lakiba Mioni Hari Brahmada Leba Naga Mahiro Singi Ihoda Mangil Tana Surugaki Mahiro Singbo Nungsiba Highway Simadi Singli Nauri Amasung Lu Tonga Haptuna Polakraba Yaoli Lusingbani Baba Kaplang
Yaolgi Laipokni Hari Lisong Samapol Hompu Marida AZ Fizona Indiagi Matakta La Laptokrabasu Sahitara Muki Matungda SS Kaplangna Naga Defense Force Linkatki Lisong Samapol Hompu Mangada Eastern Nagaland Revolutionary Council Vice Chairman Oiki Lisong Samapol Homputara Nepalda Naga Federation Government ki President Oiki Lisong Samapol Marpuda NSCN Linkatuna Lufaski Vice Chairman Oiki Lisong Samapol Marpunipanda NSCN Dagi Isak Sisu Amasung Muibana Tokai Takro Matungda Magna Lufasigi Chairman Oina Nagamiam Amadi NSCN Ayambu Yaul Lambida Lamjingduna Purki Hari Indo Brahma Liberation Front ki Chairman Obidanatana Lising Anitara Mangada United National Liberation Front of Wesia UNLFW Maki Lising Makada Semki Chairman Su Man Oiki Hari Mana Tokiba Tabak Thoram Singbu Ningsingli Naga Maite Lena Mari Matanga Magna Karigumba Matamda Anisi Kaidok number Yaru Furup Singni Haina Harami Babana Lake Daba Asi Lamdamasi Yol Ihoda Mensima Ngamlaro Daba Ahangba Ama Matam Supagi Lehogan Hari Mana Lake Dabada KYKL Tamoisona Nuaitaba Fungo Poluena Yol Gikai Kono Uli Maki Imu Manuna Fangoriba Awabadasu Sarugari Haina Zerola Cinemakatari SS Karana Lake Dabada Kanglepa Communist Party Nasu Awa Fundroli Lofasigi Information and Publicity Member in Charge as Mangal Tadropa Zerol Asina Losing Basina Lake Dabada KCP Gi Lanmi Sanglof Miangi Pimang Lamigi CSQ GSQ 131 Battalions 141 Battalion Training Center Amadi Ate Unit Singda Minute Ani Tumina Leptuna Awa Fundrol Lusing Purel Asigi Tawaina Mapugi Lake in a signal Lerunaba is holding Mafamda Toniki Hari. Lusing Basina Wesagi Lamnanda Ladiba Yolup Singi Apunba UNLFW Sambirambasi Puarigi Lamaida Mutpanaidana Leoragani. Lusing Purel Asigi Pokta Asi Equina Kangbagaluna Anova Langzang Amagi Philip Leminarasi Hari. Lusing Purel Sina Lake Basida Lamdama Asigi Amadi Yol Ihogi Kongsetta Menkatpa Ngamdana Leoragani Hari. Jose Amuka Namakata Paula can the break Matanga Loseri. Changi labor sort of the producing at Taba, Akcham Chotarba, Tunga Java Yarataba, Kung Haman Marataba Singilabat, Amat and I wrote by the Jolly Sire, Amason, Jolly Capsule with Chinese Neville. I call it God's grace when I secured the first position in SSLC exam 2017. My heartfelt gratitude goes to my family, my well-wishers and BYS, where I was blessed with outstanding faculty and the most academic atmosphere. I feel BYS is not only one of the trusted centers but also a dream come true for any student. Priyanka Moirangkhem. Irudio Coaching Institute, Kasampa Tutomlekai behind Baigo Hotel. Admission opens for 5-month CBSE Foundation course for Class 11 Science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tutomlekai behind Baigo Hotel. Contact number 813102564. Info Heart Institute, a complete cardiac care hospital with 24/7 ICCU at Sagobal Murang Network. 25 open surgeries has been done successfully. Angiography, pacemaker implantation, 2V echo, 24-hour Holter are also done. For detail, please visit Info Heart Institute, Sagobal Murang Network. Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basundokpa product oidana calling zade second day mapamdil kali amadi amaga hazin beheli masi ayamba achauba government agency sinna approve tawrba makhalgi TMT bar ne Saiji TMT bar. Amukisan Tramok Sari Makataba Pausing CBSE in the lower class 10 Amusung 12 ki exam da Infalis ki Sangak from the Leba Pamui colony the Mark Wang na Fang Laba Mairu Sing Lizam Bakery Amusungs Amo Bakery Pamui colony da Taran Okre Bakery Sigi Director
Koreans Moyok Nana Class 10 ki exam da mark wang na phang laba mairui ani Class 12 ki mark wang na phang laba mairui ani da kutol piduna puning thawat ki Churasampur ki SP ki miyang makada additional SP operation M Kumar Jinalu Singh police kangbu amana ngasi su lupa lak ama makhairong ki oike da hidak managi polam sing godown amadagi fagle hari godown adugi mapu Zaknayan Sahu Saini Putaret Apopo Lekidraba Ram Sahu Bihardigi Huzuna Hebron Vang New Lamkada Lebani Godown Asidagi Talapekat Lising Kundramatoi Sani Fagle Hari Ain Goy Batabak Lokat Nanaba Polam Sing Asi Food Safety the Sinergan Hari Pradhan Mantri Ujala Josnagi Makada BPL Family da Ngasidagi Maivya Gas Distributor Marangna Kangalaba Beneficiary Kuntraromda Gas Biba Hokre Social Action Development Organizations Hero Amasung Manipur State Legal Services Authority na Sinduna Nupida Sataba Mute Mine Cyber Crimes Amasung Pokso Eki Matangda Legal Awareness Toromama Hero Haitopopida Leva Easter Populars English School Pangtokre Toromoda SDPO Yeripok SATS Adal Samad Sadugi Secretary L Mandir Cell Welfare Committee Chairman L Jitendra Susugaki Lomi Sinmi Apurpaluf Loksal Manipuramadi Central Agriculture University na Sinduna Central High School Salauda Self Agriculture Lands and Organics Agriculture Campaign Pangtokre Psycho Sub Divisions Demand Committee na Agriculture Minister Hankaliambut Harautam Okre Sacramento Police Station ki manung senba ji holet ki drenda Latmin Gins songloi ko wat sei kun ga mangarom surbat na ma sidrun leiramle mahak ngarang nung thilmim dei thok pen hari hoje makata na sanawi paulo minase Nasi sanawi pauda Gujarat ki PDP University campus da sakiba tang mga tagi ngasi pawa satakiba disability singi National Games da Manipur na medal kaya lower kre Games si yawa ngamna na ba hona bada mateng panglak kiba singbo Special Olympic Bharat Manipur na thagat pa phongdor ke Makata na sanawi pawa boy ning thojam dagi phongbigani District Youth Affairs and Sports Office Imphal West na sinduna ngasidagi Kumalampang Main Stadium na sahi taramri makhagi amadi sahi taratren makhagi nupamasagi team taramri na sarug yaduna Imphal West District Suboto Mukherjee Football Tournament hokre Hogdopagi thoramda Youth Affairs and Sports Department ki Joint Director Thauba DYASO Imphal East ki Nirmalata amadi Imphal West ki NG Motilana thoramba pusing oike sahi taratren makhagi nupamasagi ngasi ayuk sanakiba ahanba match da Nilamani High School mayang Imphal na City Higher Secondary School mayang Imphal bu goal manga ahumda amadi anishuba match ki sanakibada Little Master English School Samurona Mario Montessori School Lampen bu goal taris swinoda maichiba pikhe amaromda sahi taramri makhagi nupamasagi ngasi nungtil stadium masida sanakiba ahanba match da City Higher Secondary School mayang Imphal na Blossom School sangangai bu goal tara sinoda yamna lakchana maichiba pikhe anishuba match ki sanakibada Standard Robert Higher Secondary School Kanchipur na Awang Lekin Thabi Junior High School bu goal manga ahumda maichiba pikhe Manipur da ahanba oina All India Football Federation gi makhada All Manipur Football Association sinduna ngasidagi Khumal Lampak Sports Complex ta leba Manipur Olympic Association gi conference hall da trainer kunmari na saruk yaduna numit mangani gi oiba AIFF D license course All Manipur Football Association gi president S Sanatombona thoram mapu oiduna hogdokre thoram masida association sigi general secretary L Ranjit Roy assistant general secretary L Jyoti Moy Roy treasurer L Dinamani Su saruk yakhi Numit mangani sumna pangthokadoriba course asigi matangda All Manipur Football Association gi president S Sanatomona phongdokibada course asida saruk yariba coaches singna thawai hakchang yauna mamutta khangna bohona biduna Manipur dagi apaba football sanaru sing puthokna bohona bada asobo thongdang lobiyo haike pangthokadoriba course asi AFCA license holder C instructor amadi NIS diploma da sauna mai palaba AIFF instructor L sauna ayuki session da coaching sindrel amadi coaching in SSG nungtil
Loinana warm up, ball fielding, dribbling and ball control gi maramda takhi. All Manipur Sebi Association Sinduna Unit Drama Pergi Nupa Marinupi Sebi Sanroi Sama Yankairom Sarugiyaduna Ngasirigi Kurai Sajor Lekai Deleba Utrain Theater All Manipur Sebi Association Sinduna Tarataris Suba Arambam Somarendro Nixing Kumon Toronga Mari Lenana Taruk Suba is 11 Sebi Invitation Tournament Hokre Hogdopaki Toramda Tang Tagi Sintak Puren Saikom Nodia Mangang All Manipur Sebi Association President Okram Manglem Association Sigi Advisor T.S. Ibohan BMD Association Sigi Advisor K. Sam Kisona Thoram Pusing Oike KG ni Pumanga de Yankai Poba Yankai de Yankai Manga de Humpu Madi Humpu Mataki category Mari Tola Kaidoko Riba Tournament Sigi Nasi Ahubunimiki Pangtokiba KG ni Pumanga de Yankai Poba Missy Kolgi L Dananjoy TTA DCA gi and Bisorzina Ahanba Madi Anishubataki EEA gi NG Jennifer Amadi YLK Singaringi L Sinkaina Ahum Suba Position Taki Taratari Suba Junior Girls Inter-District Football Tournament ki ngasi sana kiba match da Imphal West District Football Association na District Sports Association Bisnupurbu Mighty Bapikre All Manipur Football Association Sinduna Thasigi Tang Taretigi Team Ahum Imphal West District Football Association District Sports Association Bisnupuramadi Imphal East District Football Association Sarug Yaduna Thasigi Tang Taretigi Kumalapak Artificial Tub Ground Satariba Taratari Suba Junior Girls Inter-District Football Tournament ki ngasi sana kiba match da Imphal West District Football Association na District Sports Association Bisnupurbu Goal Mari Sinoda Mighty Bapikre Imphal West District Football Association gi Mai Papugi Goal Singadu Y Pakpi T.S. Kritina A Promila Amadi L Baby Dolina Merski Kuntaruk Suba Kunmapal Suba Nipumanga Suba Madi Yankai Mari Suba Minita Sanke Satariba Tournament Sigi Hayung Tilpung Anita Bada District Sports Association Bisnupuramadi Imphal East District Football Association ga Sanagani Ngalingi matamda state asigi national thaki masang naraba sahi yam silaglaba football sanar sing amadi sahi asida state asigi ahanbu wena hero I league da qualify oirba team Neroka football club ki official sing amadi sanari sing da asamba khudol posting piduna puning thogotbagi thoramama veteran soccer association Imphal Basai thangmaiban sinduna association asigi treasurer and Eden Kumar gi thangmaiban yumnam le kaida leba yumda pangthokre Thauramasida former football player association gi president AK Surjit vice president TS Dhanabir secretaries CIS Shanti Kumar Basai Thangmaiban gi president TS Chandra Kumar amadi atai masak naiba mioi kyasu saruk yakhi Thank you sir matanga thank you sir Lerokana Atopa Manipuri Wena Amasu North State Wena Toko Pamongo Pantano Mumbai Supunumaki Amasu Basai Zafsagi so Yam and my Republic. The Basai is the first organization to recognize the neo-FC. I don't blame any association, I don't blame any government, but thank you very much, Basai. Let us continue to have good things. Already, like Club Mayam, Adaki like Player Mayam, why not? To improve day by day. Manipur Kang Association gi miyang makada Singjamai Kang Association sinduna mamang thagi tang kunma pondigi kang khutarani thoina group mari thokna khaidotuna Singjamai namar pumbekai kangchengda sathariba sahi sigi humpuni thoisuba sar sorsan sing KCSI CBE Memorial Likam Nogot Open Kang Tournament ki ngasi sanakiba match da nambun mapal kang khutna Singjamai timbi kang khutpu panjel kuni thoi nipal kaptuna maithiba pikre hayeng kangcheng asida Gopal Dev kang khut amadi IWKK kang khut usekon ga sanagani Tagasiri boy housing a sinu mi go kiba inga sei pau lobise
asigi oikiba ingasagi pauda ICAR lampel patigi pirpa paugi matungina ngasigi khwadigi sakiba Celsius degree 13.8 ama khwadigi ingba Celsius degree 12.8 mapal nuksita yabu ising malilgi sang ayukta sada maripuni toy nuktilda sada yang kaitar oiki ngasigi nong suki pagisang ama 10.9 mm ni loisalapda murobe pausing amukan episode Single sung tamgi miyam na government asida thajaba thamgi sang hengal ulba si angam thak tam yang bithabak tawna na bahona gini haina chief minister nong thoma birena phangdokre Kangpokpi district ki Kalikhola da leibak sekhar pagi phibam geological survey of India ki expert kangbo mana yengsin khre amadi Mairo ising na mahim sing tambada natana lamset bevar haibese su yamna maru ina lawgadabni haina health minister Jayanta Kumar na haikre Nasigri as TV episode pau matang stojre ning kabir sing aroy moina